aidane hore ay mu phadana formally hanjage ai khang ho ba shum khang dare ai du ma sak phadana khange sana hai bra amasu yo bra khang mabusna mabusna yo bra kana jome ni to maming mati ni sing dare du ai shu hang de ai ahal loirabi itaima si lei khidraba songkhup koirengi loina bini itaimagi mafamda wahang khajikang hangjage itaimana khumbiyu itaima si khullasida lairamba leikhidraba ahalibungo songkhup koirengi loina binatra mani itaima charangna sahi kyamuk subikhre tai khungu tara shuning jit tawramren sahi ngasidagina sahi niphumuki mamangda imphal gi sanamahi laining satpa mitai kharana itai magi leikhidraba iyamba songkhuptagi mitai gi lairik puya ama laukhibadu ningsing bibra ngashum khalaga de kharadi ningsingi ningsangi ningsing biragadi matam maduda piki basi mitai lailing loi mitai maraktani aduda lakpa mitai han kharagi maming itai mana ningsing biba yabra kharidi khange yamna lakba su khangde aina khangbadi itu agoba ama khange aduka sana agoba ama khange aduka ibatuan bi ai bra karino ama ka khang tuamba ai aduda khange taidi mayam lak ma su khangde karino ko baloi khare khangdre mi yamam ba ya yamam da ba ya ma ko ki maming di khang hoi atai di khangde puya si mitai singtu de sinaki hujiki chongphu sina sinna bane mitai singtu de sinna badi ada hana lairam badi ikubo rengril koe adudi ai hu ho dare misak lairam dare inyam bok chong sor koe majudi lairam me man haye nakubok na thamki bane sakai akhogi mai thakda labda leye ba ko adуда kidu aduma na leye de machanu pa da sinna ba machanu pa da nalo tharaka makhoi da pi ba adu ki wan ekhoi su khang ho je ba mamang du de makhoi na thirak ba kan da khang na ba ki wan ne ba ko matam aduda itai magi yumsida puyasi leiramme puyasi matam adugi koireng khunja sing paba ngamba yaubra yaude yoram ba ya yaude ba ya pa su pa de pu su pu sok de yoram ba su ya ba ne du sile ko ne su san dok de khun de su inem bokna muk masana pa songkhupta sinarambani adu songkhupna thanamba puyani haiba takpi khre puyasi matau karamna itai mana khangbada puyasi leirammi leibham du takpiu karam maina thanami khuchi di adu sakai du sidok baloi khare mapam marang su khangdare madam du gi yim du sidok khare anu ba sare du di khangdare ai ko leiram ba du su kanana khange ai su sibi do bane inyam bok du su hanure iku bok du su siram re adagi ma khoi sum sibi do ba dagi me dei bujale haina bara mama ma cha kari haina bara dagi me dei sing du la ra ka adum ma khoi hang na ma na hai ru bane khangde ma khoi na lak na chirak bane khangde bujale ye ma eginu pa sina ta den hai bane khangde aduna jera ma khoi na chirak bane khangde ma khoi na thiba ma tam da ma khoi ngang da ba da ta ho ba ki wa ne ba ko ai si ai na han na leira me su khangde ba adudagi di puyasi mitai singtu da piraga puyasi pudra chakre makoina chakhare puja dairam basi ai sungko khangde adubu ai na sida lakba matungda ikupok su lairam dere ada inyam bok sina sumna lei haina tak pire adagi ai ginu ba sina mitai sing mayam du mana haida du basu khangde aduga makoina thirak bane su khangde makoina yim sida ngang na badagi
ꯑꯗꯨ ꯃꯈꯣꯏꯅ ꯂꯧ ꯊꯕꯛ ꯎꯍꯧꯕ ꯁꯒꯥꯏꯗ ꯊꯝꯃꯦ ꯍꯥꯏꯕ ꯑꯩꯅ ꯈꯪꯕꯅꯤ ꯍꯥꯏꯕ ꯃꯈꯣꯏꯅ ꯏꯅꯦꯝꯕꯣꯛꯅ ꯁꯒꯥꯏꯗ ꯊꯝꯃꯦ ꯁꯨꯝ ꯃꯩꯈꯨ ꯂꯞꯗꯨ ꯆꯥꯕ ꯂꯣꯏꯔꯦꯕ ꯉꯥꯡꯕ ꯂꯣꯏꯔꯦꯕ ꯂꯥꯏꯔꯤꯛ ꯆꯦꯁꯤꯡ ꯑꯗꯨꯁꯨ ꯑꯗ ꯁꯨꯃꯥꯏꯅ ꯊꯝꯕꯅꯤ ꯊꯝꯐꯝ ꯁꯨꯝ ꯈꯪꯗꯗꯅ